Mama wakal laibina asumna tawgani haibadi khande ngayak masinda pangang nganglabassu haina khali adubu masena lauduna mabu kaurakpaduda tamnganbadu lakpani adubu mama madabi yam thazaduna poison thaktuna leirami adubu mana kana hotnaduna hospital puraktuna usinnasin thoidokpa ma tawdri laibak phabana adubu mama adu masadu waduna bed aduda taaduna leirami Mama ki phibam adubu uraga thamoy yamna sokthaba oire mama budi thamoy sengna nungsiba oibanina Lily mawpagi nungaitabadu uraga kaishu khalunu ima kaishu tawroi nangna umduna leibase ise yam nungaite nongmata asigumba iwagi awaba sakpamase ai amuk phawu uje aduna tawno Rungi mamangda phamlambani sofa ama tharibaduda tamnganba ayengba amada sumjing yengi masena hariba khuding adubudi tarami aduna tapna khummi ije aina khaliba aina lawriba phireba sibu yam kairabra aina ninglibase yam lalabra ije ayemana leikha tarabi nupi manungsiba yam soirabra soy haribasu ije aidi mabu yam nungsi ai malawke Punsise maga satke haina khali adubu imane ki khongpham se yam lanu uri imana sumna tubuse ai yam nungaite ije aine togadabasibu karino mama gi wakhal mawpana kari pamliba anima ki wakhal khangba masi oiribidu kari khungani haina khangtre adubu tapna mawpa gi nungaitaba adubudi yengtuna tapna khummi kaishu khalunu Imana ngayaki pensadraduna tawriba oirini Ikoi masu adu khakna puksil pikpa mi natabani atomba ai mabu themke mini magi maina do diver tawkibani aidi melai sanado thokna nungsi jakre tawrise kaishu kaidena mayam phattaba mi nate khongpham amuk soibagi wani nang hena khalunu ai soidana imabu yanaba themke pasase khara kalakisa ai haike ado Mana de waroduna aina tawba kol pairakidre ije mai mandu warokre ai karam tawni misunderstanding na maram oiraga pau phaunadaba tawganu communication leitrabadi leiramba marido tapna tapna nongma nongmagi manglakani mami samkini aduni yariba makai paudi phaunanaba taw ai imadu themge phajana matam aduda nurse nupi ama thoraktuna tapna Madhabigi mioi bidoira yarni manungda sangba pesendo wari sanaba yare membara mahana sangbiu ko wadu butaraga masedo ma sangluki ge hairamduna sangki tamngan badudi magi thokpo wakal amada khanduna tumina lehawi mamagi bu khangadra nungsibi magi bu khangadra awaba madi oire tasengna wakal adu khanna nupi mangonda call adu tawi adu receive tawrakte Mamana thabak loirakpa magi manakta lakpadu ngaibada awaba madi oirami tasengna kaisu kuiba matamdi natti adu masadu yamna langtaknaba oirami haina mama memsa thabain khang loiraga masagi manakta lai mama lakpadu khawrangna ngaibi melei sanado tahana hairai adudi ma call tawrage yarabra masagi yamna langtaknabadu bu uraga memsa nokmi tawna taw Thieng masu natri phone pairak pri yengo aduga yengdo lao haige su hayo hoi haina number adu call tawrami call adu pai da tawrakte nupi edu na pairai memsan han hairami bema aini nasi memsani angang mutum khrabro phone adu dagi nupi du na tapna tumdri mapaga sanari sumdobani hayengdo isa nupi se thabak saloi hai aduda yaradi angang adu puduna aikhoida ngehak lakera hairakpa isana masu angang adu uningba ipha phadokna phone adu dagi khummi hoya yi lake ngana lake yengdi sia aikhoi gi sak tum hapam aikhoi insang leiduna lake hoini aduna su pharani hoi dudi hayengdi ngana law go phare thame asi haina phone adu thami phone aduna thamlabada melei sana yamna nungai masa aduga mikup amata oirabasu leiba phanglani haina khalubada adudi ma ai ichado hayengi poge ko aina saka inbige
ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯨꯝꯗꯨꯅ ꯅꯨꯡꯊꯤꯜꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ-ꯏꯆꯥ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤꯟꯅꯕ ꯌꯥꯅꯤꯀꯣ? ꯃꯃꯥ ꯑꯌꯣꯛꯄꯤꯗꯨꯅ ꯁꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯏꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯔꯦ, ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ꯫ ꯍꯌꯦꯡꯗꯤ ꯅꯆꯥꯁꯨ ꯎꯗꯧꯔꯦꯗꯅ꯫ ꯃꯗꯨꯅꯅꯦ, ꯏꯕꯨꯡꯉꯣ ꯇꯝꯉꯥꯟꯕꯗꯨꯒ ꯋꯥꯔꯤ ꯁꯥꯋꯣ꯫ ꯑꯗꯨꯋꯥꯏꯗ ꯅꯇꯣꯝꯇ ꯃꯪꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯕꯦꯝꯃ, ꯏꯃꯥꯗꯤ ꯋꯥꯔꯦ, ꯇꯨꯝꯃꯒꯦ꯫ ꯅꯪꯁꯨ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯃꯤ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯁꯠ-ꯁꯠ ꯍꯧꯒꯠꯅꯕ꯫ ꯊꯕꯛ ꯌꯥꯝꯃꯤ, ꯇꯥꯖꯣꯞ-ꯇꯥꯖꯣꯞ ꯃꯆꯨ ꯇꯥꯗꯅ ꯇꯧꯕꯁꯨ ꯇꯟꯗ꯭ꯔꯥ ꯅꯪꯕꯣ? ꯌꯥꯔꯦ ꯃꯥ, ꯑꯩ ꯂꯣꯏ ꯇꯧꯒꯦ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯧꯔꯨꯅꯨ, ꯇꯨꯝꯃꯨꯔꯣ꯫ ꯃꯦꯝꯆꯥ ꯑꯃꯨꯛꯇꯪ ꯅꯣꯛꯂꯝꯗꯨꯅ ꯃꯆꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯦꯂꯩꯁꯅꯥ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯃꯆꯥ ꯎꯔꯅꯤ ꯍꯌꯦꯡꯗꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟꯗ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨꯅ ꯀꯣꯏꯅ ꯆꯠꯂꯨꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯜꯂꯛꯏ ꯃꯍꯥꯛ ꯇꯝꯉꯥꯟꯕꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ꯫ ꯃꯦꯂꯩꯁꯅꯥ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯞ-ꯄ꯭ꯔꯞ ꯌꯦꯡꯏ꯫ ꯕ꯭ꯂꯣꯛ ꯂꯤꯁ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯨꯅ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯟꯗ꯭ꯔꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯃꯇꯣꯝꯇ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝꯅ ꯐꯅ ꯈꯜꯂꯕꯁꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯖꯅ ꯂꯩꯕ ꯐꯪꯗ꯭ꯔꯕ ꯇꯝꯉꯥꯟꯕꯗꯨꯁꯨ ꯍꯟꯖꯤꯟꯅ ꯀꯣꯜ ꯂꯥꯛꯂꯤ꯫ ꯈꯨꯠꯇ ꯐꯣꯟ ꯄꯥꯏꯕꯅ ꯕ꯭ꯂꯣꯛ ꯂꯩꯔꯕꯁꯨ ꯎꯕꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯗꯨꯅ ꯇꯠꯈ꯭ꯔꯕ ꯅꯝꯕꯔ ꯑꯗꯨꯗ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯁꯦꯀꯦꯟ ꯐꯥꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯔꯤꯁꯤꯞ ꯇꯧꯔꯗꯨꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯛꯄ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯈꯜꯂꯤꯁꯦ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯒꯤ ꯃꯇꯝ ꯐꯥꯎꯕꯗꯤ ꯅꯪꯅ ꯄꯤꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯦꯜꯂꯤ ꯄꯦꯟꯗꯦ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯥꯗꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯃꯣꯃꯣꯟ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯇꯥꯔꯤꯕ ꯑꯣꯏꯕꯅ꯫ ꯑꯩꯒꯤ ꯋꯥ ꯑꯣꯏꯒꯦꯔꯥ, ꯅꯪꯒꯤ ꯋꯥꯕꯨ ꯑꯣꯏꯒꯦꯔꯥ, ꯇꯥꯟꯅꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯪꯁꯨ ꯅꯇꯣꯝꯇ ꯅꯪꯒꯤ ꯐꯒꯗꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯐꯩ ꯍꯥꯏꯅ ꯈꯟꯕꯗꯣ ꯇꯧꯔꯣ꯫ ꯑꯩꯁꯨ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯌꯦꯠꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦ꯫ ꯅꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯃꯃꯥꯡꯊꯛ ꯍꯟꯖꯤꯟꯅ ꯑꯩꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯨꯝꯕꯤ ꯑꯃꯗꯤ ꯃꯧ ꯑꯣꯏꯕꯗ ꯁꯥꯒꯩꯒꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯁꯥ ꯇꯧꯒꯅꯨ ꯍꯥꯏꯅ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯔꯣ꯫ ꯃꯇꯝ ꯈꯔ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯠꯄꯗꯨꯒꯤꯗꯃꯛꯇꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯀꯩꯅꯣ ꯃꯦꯂꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯁꯥꯅ ꯚꯥꯞ ꯇꯥꯔꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤ ꯐꯔꯥꯡꯒꯨꯝꯅ ꯃꯣꯏꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯗꯅ꯫ ꯑꯩ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ꯫ ꯅꯪ ꯍꯧꯖꯤꯛ ꯐꯤꯌꯣ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦꯁꯅ꯫ ꯃꯇꯝꯁꯤ ꯊꯦꯡꯉꯤ, ꯇꯨꯝꯃꯨ꯫ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯑꯩ ꯑꯃꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯥꯀꯥꯗ ꯂꯩꯔꯒ ꯑꯩꯒꯤ ꯏꯈꯨꯠ ꯁꯥꯗꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯑꯩꯕꯨ ꯍꯩꯅꯗꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯄꯗ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨ꯫ ꯑꯩ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯁꯣꯝꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯥꯗꯤ ꯇꯝꯉꯥꯟꯕꯗꯨꯗꯤ ꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ-ꯄ꯭ꯔꯣꯛ ꯆꯥꯛꯂꯤ꯫ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ꯫ ꯑꯗꯨꯅ ꯈꯣꯜ ꯋꯥꯡꯅ, ꯅꯪꯅ ꯈꯟꯕꯅ ꯆꯨꯝꯃꯤꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄꯒ ꯅꯪꯅ ꯇꯥꯏꯕꯪꯁꯤꯗ ꯀꯤꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯑꯗꯨ-ꯑꯗꯥ ꯈꯪꯗꯦ꯫ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯇꯥꯗꯅ ꯐꯣꯟ ꯑꯗꯨ ꯀꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗ꯭ꯔꯤ꯫ ꯑꯋꯣꯏꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯝ ꯑꯁꯤ ꯀꯔꯥꯏ ꯌꯧꯔꯦ ꯍꯥꯏꯅ ꯈꯟꯗ ꯑꯁꯣꯛꯄꯤ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯑꯊꯦꯡꯕꯗꯨꯗ ꯇꯝꯉꯥꯟꯕꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯦꯂꯩꯁꯅꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯦꯂꯩꯁꯅꯥꯗꯨꯁꯨ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯏ꯫ ꯏꯆꯤꯛ ꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜꯅ ꯃꯐꯝ ꯈꯨꯗꯤꯡ ꯉꯥꯜꯂꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯤ ꯇꯁꯦꯡꯅ꯫ ꯃꯃꯥꯗꯨꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯒ ꯍꯦꯛ ꯍꯧꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇ ꯑꯋꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯄꯥꯈꯠꯅ ꯁꯣꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯋꯣꯏꯒꯤ ꯂꯥꯛꯂꯒ ꯌꯨꯝꯗꯒ ꯆꯪꯂꯛꯂꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ?
ꯑꯁ ꯑꯩꯗꯤꯕꯀꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯇꯝꯉꯥꯟꯕꯗꯨꯗꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯀꯣꯜ ꯑꯗꯨ ꯂꯥꯛꯄꯗ ꯄꯥꯏꯗꯨꯅ ꯃꯦꯂꯩꯁꯅꯥꯅ "ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯧꯖꯤꯛꯄꯨ ꯂꯥꯛꯅꯤ ꯂꯥꯛꯏꯁꯦ, ꯃꯤꯅ ꯎꯔꯒ ꯀꯩꯅꯣ ꯈꯟꯗꯣꯏꯁꯦ? ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ?" "ꯑꯩꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯣꯛꯂꯛꯑꯣ, ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯂꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯕꯝ ꯑꯣꯏꯔꯣꯏꯁꯅꯥ." ꯃꯦꯂꯩꯁꯅꯥ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ, ꯑꯃꯗꯤ ꯇꯁꯦꯡꯅ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯗꯨꯅ ꯐꯤ ꯑꯃ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯑꯗꯨ ꯀꯨꯞꯇꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯇꯐꯤꯡ ꯇꯐꯤꯡ ꯃꯤꯔꯛ-ꯅꯔꯛ ꯌꯦꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯐꯝ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯇꯝꯉꯥꯟꯕ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯦꯂꯩꯁꯅꯥꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯏ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯅꯩ꯫ ꯇꯝꯉꯥꯟꯕ ꯍꯔꯥꯎꯏ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯪ ꯅꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯐꯥꯒꯤꯔꯥ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯑꯩ ꯀꯥꯏꯅꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯑꯃ ꯌꯥꯎꯗꯅ ꯅꯪ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ?" ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯦꯂꯩꯁꯅꯥ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯅꯤꯡꯉꯝꯗꯅ ꯈꯨꯝꯃꯤ, "ꯄꯨꯟꯁꯤꯒꯤ ꯐꯝꯕꯥꯛꯇ ꯅꯥꯏꯇꯣꯝ ꯍꯤꯡꯕꯗ ꯀꯤꯗ꯭ꯔꯕꯤ ꯑꯩꯅꯤ꯫ ꯀꯅꯥ ꯑꯃ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯑꯩ ꯀꯤꯗ꯭ꯔꯦ꯫ ꯅꯥꯏꯇꯣꯝ ꯍꯤꯡꯗꯨꯅ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯗꯤ ꯋꯥꯅ ꯋꯥꯅ ꯄꯨꯟꯁꯤꯁꯦ ꯑꯁꯨꯃꯛ ꯂꯣꯏꯔꯁꯅꯨ꯫ ꯑꯩ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯩ ꯄꯥꯝꯗ꯭ꯔꯦ." ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯎꯐꯨꯜꯂꯛꯇ ꯀꯦꯜꯂꯕꯁꯨ ꯈꯣꯡꯅꯦꯠꯅꯐꯝ ꯑꯣꯏꯔꯁꯨ ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯒꯠꯇꯨꯅ ꯌꯦꯟꯗꯥꯏ ꯊꯛꯇ ꯍꯥꯞꯇꯨꯅ ꯑꯋꯥꯡꯕ ꯊꯛꯇ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯦꯂꯩ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯁꯅꯥ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ." ꯃꯦꯂꯩ ꯃꯄꯤꯗꯨ ꯇꯥꯔꯛꯂꯤ꯫ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯍꯦꯟꯅ ꯆꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯃꯤꯅ ꯎꯔꯒ ꯐꯖꯕ ꯍꯧꯅꯗꯦ꯫ ꯃꯤꯡꯆꯠ ꯊꯤꯗꯨꯅ ꯂꯩꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯅꯕ ꯍꯣꯠꯅꯔꯅꯨ꯫ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯌꯨ꯫ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯃ ꯊꯤꯗꯨꯅ ꯄꯨꯟꯁꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯆꯦꯗ ꯑꯩ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯂꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯅꯕ ꯍꯥꯏꯅ ꯃꯦꯂꯩꯁꯅꯥ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯔꯛꯇꯨꯅ, "ꯑꯩꯒꯤ ꯋꯥ ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯁꯅꯥ? ꯑꯩꯒꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯅꯪꯅ ꯂꯦꯝꯅ ꯇꯥꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ꯫ ꯁꯃꯥꯖ ꯑꯁꯤꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯁꯤ ꯍꯥꯏꯗꯅ." ꯐꯥꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯃꯦꯂꯩꯁꯅꯥ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪ ꯑꯩ ꯈꯛꯇꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯕ ꯅꯠꯇꯦ꯫ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯖꯠ ꯑꯃꯗꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯌꯨ꯫ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯌꯦꯠꯂꯣꯏ ꯍꯥꯏꯅ ꯑꯩ ꯆꯪꯂꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯔꯤ, ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯨ ꯁꯦꯟꯆꯠ ꯇꯧꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯇꯥꯕꯤꯈꯤꯗ꯭ꯔ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯃꯩ ꯑꯗꯨꯗ ꯅꯤꯡꯉꯝꯗ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯝꯉꯥꯟꯕꯗꯨ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯃꯥ ꯃꯥꯙꯕꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯎꯗꯕꯗ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯇꯣꯝꯕꯗꯤ ꯏꯕꯦꯝꯃ, ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯉꯔꯥꯡꯗꯒꯤ ꯎꯗꯦ꯫ ꯃꯥꯕꯨ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ?" ꯂꯤꯂꯤ ꯃꯃꯥꯗ ꯌꯦꯡꯅ, "ꯂꯥꯛꯏ, ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯉꯔꯥꯡꯗꯒꯤ ꯅꯤꯡꯊꯤꯅ ꯇꯨꯝꯗꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯅ? ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯒ
ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯊꯪꯗ ꯏꯃꯥ, ꯈꯔꯁꯨ ꯚꯥꯞ ꯇꯥꯕꯤꯌꯨ. ꯏꯃꯥꯅ ꯁꯨꯝꯅ ꯇꯧꯔꯒ ꯅꯆꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ. ꯂꯥꯏꯕꯛ ꯊꯤꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯃꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡꯗ ꯇꯧꯕꯤꯅꯨꯀꯣ ꯏꯃꯥ. ꯃꯥꯙꯕꯤ ꯃꯁꯥꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯦ. ꯃꯥꯅ ꯇꯧꯔꯤꯁꯤ ꯁꯣꯏꯔꯦ ꯍꯥꯏꯅ ꯃꯁꯥꯅ ꯈꯪꯕꯅ. ꯕꯦꯝꯃ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯇ ꯌꯨꯝꯁꯤ ꯀꯔꯝꯅ ꯂꯩꯔꯝꯃꯤ? ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯒꯤ ꯃꯔꯝꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ, ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ. ꯑꯗꯨꯒ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ. ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯒꯦ, ꯏꯃꯧ ꯑꯣꯏꯅ. ꯏꯃꯥ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ. ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯐꯩ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯝꯕꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ. ꯃꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ? ꯈꯪꯗꯦ ꯏꯃꯥ, ꯑꯩꯁꯨ ꯃꯤꯂꯩ ꯁꯅꯥꯗꯨꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯕ ꯄꯥꯝꯃꯤꯀꯣ. ꯃꯥꯙꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯤ. ꯃꯁꯥꯒꯤ ꯋꯥ ꯇꯥꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯥꯏꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ. ꯃꯤꯂꯩꯁꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯃꯤꯅ ꯌꯣꯛꯈꯤꯕꯗꯨꯕꯨ ꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ. ꯃꯃꯥ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯩ. ꯃꯃꯥ ꯁꯛꯄꯤ ꯌꯣꯛꯆꯕꯤꯗꯨꯅ. ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯊꯕꯛ ꯃꯌꯥꯝꯅ ꯍꯦꯛꯇ ꯌꯥꯗꯦ. ꯁꯤꯌꯥ, ꯌꯨꯝꯗꯨꯅ ꯃꯤꯔꯣꯜ ꯂꯩꯇꯕꯒ ꯀꯩꯒ? ꯌꯥꯔꯦ ꯀꯩꯗꯧꯒꯦ? ꯀꯩꯁꯨ ꯍꯦꯟꯅ ꯊꯦꯡꯕ ꯅꯠꯇꯦ. ꯆꯞ ꯆꯥꯔꯦ. ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤ. ꯑꯗꯨꯒ ꯆꯥꯛꯁꯤ ꯊꯣꯡꯂꯁꯤ. ꯀꯩꯁꯨ ꯍꯦꯛ ꯀꯣꯏꯒꯅꯨ. ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ. ꯑꯗꯨꯕꯨ ꯃꯤꯂꯩꯁꯅꯥ ꯃꯥꯗꯤ ꯆꯥꯛ ꯏꯁꯤꯡ ꯑꯃ ꯊꯣꯡꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯤ. ꯇꯁꯦꯡꯅ ꯆꯪꯗ꯭ꯔꯦ. ꯑꯉꯥꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ. ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯔꯦ. ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯤ ꯃꯁꯛ ꯈꯪꯕ, ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯁ꯭ꯇꯦꯖ ꯑꯣꯏꯔꯦ. ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ. ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯤ. ꯃꯤꯂꯩꯁꯅꯥ ꯑꯗꯨ ꯇꯞꯅ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ? ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯏꯀꯥꯏꯕꯅ ꯑꯉꯥꯡꯗꯣ ꯋꯥ ꯉꯥꯡꯗꯦ. ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ, ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ. ꯑꯁꯩꯂꯦꯝꯕ ꯀꯧꯏ ꯆꯆꯥ. ꯃꯤꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯉꯥꯡ ꯑꯗꯨꯅ ꯆꯆꯥ ꯀꯧꯔꯛꯄꯗ ꯇꯞꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯆꯆꯥ ꯀꯧꯔꯛꯀꯅꯨ, ꯃꯃꯥ ꯀꯧꯔꯛꯎ. ꯃꯔꯝ ꯃꯣꯛꯄꯅꯤ. ꯑꯉꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯇꯜꯂꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯇꯞꯅ, ꯇꯜꯂꯤ ꯀꯩꯁꯨ. ꯅꯪꯗꯤ ꯑꯩꯒꯤ ꯃꯃꯥ ꯅꯠꯇꯦ. ꯑꯩꯒꯤ ꯃꯃꯥꯗꯤ ꯑꯁꯤꯗ ꯂꯩꯔꯤꯗꯨꯗꯤ. ꯅꯪꯗꯤ ꯆꯆꯥꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯅ. ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯤ ꯆꯆꯥꯅꯤ ꯍꯥꯏ. ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯂꯩꯁꯅꯥꯗꯨ ꯍꯔꯥꯎꯒꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ. ꯑꯄꯣꯛꯄ ꯃꯆꯥ ꯎꯅꯖꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯑꯃꯨꯛꯁꯨ ꯃꯆꯥꯗꯨꯅ ꯃꯃꯥ ꯑꯁꯦꯡꯕ ꯃꯉꯣꯟꯗ ꯃꯃꯥ ꯀꯧꯔꯛꯎ ꯌꯥꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯍꯥꯛ ꯉꯥꯎꯔꯤ. ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯍꯥꯏꯅ ꯈꯜꯂꯤ. ꯃꯤꯂꯩꯁꯅꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯕꯨ ꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ.